ꯃꯌꯥꯝ ꯑꯅꯧꯕ ꯇꯦꯛꯅꯤꯛꯅꯦ ꯊꯥꯎ ꯇꯩꯕ ꯂꯩꯕꯥꯛ ꯇꯩꯕ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯦ ꯃꯨꯗꯅꯕꯅ ꯊꯥꯎ ꯑꯆꯥꯊꯥꯎ ꯇꯩꯗꯣꯏꯅꯤ ꯇꯦꯛꯅꯤꯛ ꯑꯃ ꯇꯥꯛꯄꯤꯔꯝꯃꯦ ꯉꯁꯤꯗꯤ ꯆꯥꯛ ꯀꯧꯕꯤꯔꯒ ꯆꯥꯛ ꯀꯧꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯔꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯌꯦꯟꯁꯦ ꯃꯀꯨ ꯌꯥꯎꯕ ꯆꯥꯅꯤꯡꯉꯦꯅ ꯇꯧꯕꯅꯦ ꯃꯩ ꯊꯥꯡꯒꯠꯂꯦ ꯃꯁꯤ ꯊꯣꯡꯗꯣꯔꯤꯁꯦ ꯄꯤꯕꯥꯅꯅꯤ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯨꯠꯇꯪꯅꯤꯀꯣ ꯎꯍꯜꯂꯤꯁꯦ ꯃꯩꯈꯨ ꯁꯤꯒꯨꯝꯕ ꯃꯩꯈꯨꯗꯣ ꯊꯣꯡꯉꯤꯕ ꯑꯁ ꯃꯌꯥꯝꯅ ꯂꯧꯔꯒꯦ ꯁꯤꯅꯕꯨ ꯁꯤꯗꯤ ꯃꯩ ꯀꯩꯁꯨ ꯆꯪꯗꯦꯕ ꯀꯩꯅꯣꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯆꯪꯗꯕꯅꯤꯅꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯣꯝꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯥꯕ ꯍꯩꯅꯤꯗ ꯍꯩꯔꯣꯏꯗ꯭ꯔꯥ ꯍꯩꯅꯤ ꯃꯩꯈꯨꯁꯦ ꯅꯨꯡꯁꯤꯠꯁꯨ ꯆꯠꯇ꯭ꯔꯦꯗꯅꯀꯣ ꯅꯨꯡꯁꯤꯠ ꯃꯩꯁꯦ ꯑꯗꯨꯝ ꯄꯥꯜꯂꯦꯕ ꯁꯤꯡ ꯆꯅꯝ ꯍꯥꯞꯆꯟꯈ꯭ꯔꯦ ꯌꯥꯝꯗ꯭ꯔꯦ ꯅꯪ ꯍꯔꯤꯕꯣꯞꯇꯨꯗꯤ ꯀꯩꯅꯣ ꯍꯔꯤꯕꯣꯞ ꯇꯥꯡꯉꯤ ꯌꯥꯔꯦ ꯐꯪꯗꯕꯁꯤꯗ ꯏꯟꯖꯥꯡꯁꯤ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯑꯅꯤꯃ ꯍꯥꯞ ꯅꯥꯎꯆꯥꯅ ꯁꯨꯔ ꯊꯝꯕꯤꯔꯝꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯆꯟꯈꯩꯁꯤꯗꯤ ꯃꯥꯁꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯍꯥꯎꯋꯦꯅ ꯂꯩꯔꯛꯏꯅꯦ ꯁꯤꯁꯦ ꯉꯥꯛꯇꯪ काली मिर्च नहीं कुन मरुद की ले दी तो कई दिनों में उम्र माइदा कोई नहीं चुमिने तो दी माइदा वो तो बोले नहीं यावरी जी कुछ नहीं है सिंधी ini pun mereka sama-sama sudah diambil dari kota. Kami maafkan kere. Kami sih pakai anu apa nih? Ani katanya asli dia isi yang mana? Kanjabi ni nak. Apa nih?
짜들어. 호렌 아니 이거 너네 가락 땡 하고 그래디 이거 좀 먹나 오늘 아이돌 그냥 나가라 좀 먹는 아이 먹는 거 여기 찍어 아이 구시 이거 구시 Lagi nak kumpul kan tu tahu mereka itu pakai ni. Bisa pun ini tamu bisa pada kalian. 이거 여기 나와 이거 아니지만 이거 아이 작품이랑 Wow, hào ni menang-menang jadi. Sini bukan hào gue ni sih. 시계 하고 있는 거 Tuh hào gue ni sih. 나오더라고 Mun giro ini mun dah terus pak. 문제는 사진을 넣을 봐 하는 분이가 그러니까 사기 강연하부터 온 거죠 아주면 사기가 이거 수수료면 이제 가는 이제 가져보자 하는 이제 그때가 Sai bên em bạn này. bốc thằng sao gì Chắc chắn được tôi kéo cái. I know but shahi sagi